Mayambu Hanamaktada Sanalaipak Story Collection ni Maikaidigi Taramna Okchari. Ngasisu Mahausagum Channel Asina Mayamgidamakta Yamanungairaba Wari Mapuzarakli. Wari Ase Ayhana Pathok Chakiba Matamda Sokibalan Kibayarabsu Ngapinaba Haidari. Moduchan Naha Oriba Private School Amagi Oja Machani Mahang Nataliba Subject Asina History ni Mahag Asuki Matik Mathaw Masak Khangba Oja Amani Amasung Satri Singnasu Mahagpo Yamna Gina Hangoy na Chachalami. Lesson Amada Yariba Topic C Mahag na Machak Kai na Takani. Mahag na taklabadugi matungda homework taru hai na pigani amati topic do na traga lesson aduna loirakpada class text hek tawgani. Karigumba homework taruktaba satra na traga class test ki topic adu hairaktaba lakpa satra adu famulepu chamrak tawhanbaga loina na nichayna makhuta kunlak hekta kalami. Mahagi satra haiba indaba homework taru hairsu tawdaba para paru hairsu sukfa padaba. Lyric tamningdaba satra mga amasu class 6 ki section D da yawazani. Makoy mga gimaming di Kaba, Lakba, Jivan, Suras, Aruni. Makoy mga di sunghay haygandaba amadi makoy gimi usitaba tawong hayba indaba mataw aduda. Oja moduchana satra atayda fubadagi makoy dahe na furami. Ozagi makoy mga bu nuksido na mayam gamana na hahaning na tawba mataw aduda makoy mga di ozana makoy po nuksida duna mayam dagi hena furi bani aduna mahag na buhay rabadi sung taw tawaroy hay na laikri masida sunat na makoy mga na class 10 doyra duna school asida tamba toklabakanda oza asibu makut kaktatuna amadi makoy da Tina ngaliba maray adu foydatuna halasi hayna kanarami. Asum na kanba asi makoy mga na charuklaba kan class 10 karaklava adu phawba hongba laita adu makhalami. Matamgi matung ena makoy su class 10 lori. Makoy na class 10 hek loibadagidi. Masada thang macha amamam yeptuna oja adu na hek fawduna chatpa lamhang amalay. Lamhang aduda oja adu matomta naitom chatpa matam lami. Oza adugi maraybag laybanara kaino oza aduna lamhang adu lanuna gari thawba aduda. Mi khara amasu khongna chatpa amadi masa-masagi gari da chatpa na chingba adu magtawrami. Adubu nongmadi nungsana jab yung nasagalakpa matamda oza adu school gi suti thaba matam yawdringayda school lagi halaklami. Mahang halagliba matam adudi talak oiba na lambi aduda tamit fawba hek pai di haiba adu tawli. Mahang kari sukhanda gari adu adum thawduna lakpadagi lamhang aduda gari adu su yakidri aduna leptuna layriba gari du karida yadrino na yengnaga layringay matam aduda hanadagi lumlaga layriba makoy mga adu changsilakli. Matam aduda oza adudi mahaki hanagi satrasi uba aduda yamna haraw na kaujay. Adubo mahaki satra mga adunadi oza na kaungang liba adu kumbagi mahut. Ozagi lusampay na lamhang adugi kara asukpa mapam amada pusali. Aduga ozagi machin makhong punsilami. Aduga makhoy marina ozagi makhut adu paraga kabana thang athawba ama puthoraklaga. Ozagi khosa tang dagi hauraga pambo maru fawba matuk kakthalami. Matam aduda machin punsilabanina oza adu lawbusu ngamda masa adusu makhoy marina. Namsin bana lengbasu ngamda yang wana mamitagi mapi chadum taduna layrami. Oza aduna adu wana mamitagi mapi taba adu uraga arunna hairi. Kakpano oza niningdene nahag na chahi kaya khoibu laknarakpagi may ngasidi nangsu ekhoy mayam laknaraga hatawrib khaba ay mamit ase kothok lagi kapliba mamit ase asi hairaga mahaki suthang macha ama pothoraktuna arunna mahakpu hek makhut paibiraklaga pitang birakpa oza adugi mamit adubu kothoklami. Masidagi makoyna pulliba machin adu amuk lakthoklami. Maduda oza adu China na hinmanduna lawrei matam aduda lakpana. Lawgano taningdene matam amada aikhoibu mi kaya amagi mamangda ngangkhibu nahakinari ase kakthatke. Asi hairaga oza adugi maray adu thangna kakthatpaga loinana
makhanau aduda thangna thijinduna goro goro okhairami. Masidagi karisu tauba ngamdraba oza adugi masa pumbada thangna kabak lenduna hingna hundoklamlaga makhoi mangadi adai anakpada leiba pukrida masala tairiba ising amadi thangna tairiba idu tamthoklaga chatnakri adubu karimta haiba sungamdraba hingba machet khaktang ngaina tamthina olaga hundokpiramlaba oja moduchan yamwana chaina khanglamlaga punja kharagi matungda mathwai tharami adumna mahangna thawai ga hakcha khe khaina khibaga nongdi chudana khak lawba tarakhi mayumgi mina police taktuna moduchan buthianki matam aduda moduchangi fibam kaina leramliba asib hakchang adu lakhotki mayumgi mi lekai mi nasu mi hatpa mi buthouna wakatki khongjin kaya changsanki adubu mi hatpati puthokpa ngamda adumag losinkhri matam kaya hawkhri nongma yu ngawba ama lamhang adu fauduna yu cherang ama makhutta paiduna hairang chalami kari no mamang maning samnadaba wafam kaya ama sungangli matamdu nungthi nongmangbang matamni yu ngawba aduna adumna chalingai matamda yu ngawba nupa adugi lengjumda kanagumba ama na pairakhi matam aduda yu ngawba aduna hai kanan aingonda pairakrise haiduna magi lengjumda tapai matam aduda mahakna khut amada pairure matamduda yu ngawbani ai kanagi khutna sidi putki khutka orubzala asumna dauduna makhut aduda kanna paisilaga mahaki mamangda putharai adubu mana putharakliba adu khut machet amakhak oirami adumna khut khak oiramba aduda yu ngawba adu ithak thakatna yengi adumna mahakna yengliyeng matam aduda mahakna pairiba khut adu matomta tapna kinthakri adu fawba mahak yu ngawbanina thoidongna kidri hena dum nisa pangkhalakpadawna tawri aduna mahak asumna hairai ai layramdreni side botni haibada asengna chumdana ai hosiki khududi masada di kadai lay asumna haiduna matungda yengthorakpani adubu yuda thaklaga leiba oibanina yu thakchillaga seran duran uba oiramgani haina magi nupi angang singna thawa sabidri masidagidi nupa adu numit humni marini layramlaga abu kangkatuna laikatnaba ngamduna laikhidri lamhang aduda laioknaraga sibani haina masidagi kul aduda sandoknaba haurakli madudagi amam athengda chatpada cheksinna chatnarami adubu yu ngawba adu sikhibadagidi lamhang aduda thawai adu phadana mathi phongba haurakli lamhang aduga tainana lairiba khulgi khutja singda misimina awa ana kaya mathang taba hauраklami khul aduda laikhidraba yu ngawdugi oibata natana oja moduchan buhatkiba satramanga adugi khulsu oiribani adu makhoidi athapa mapham amada thabak chuba chakhibana khul aduda lairamde khul aduda misimina hinjilakpadagi khul adudagi machin thokpa khara pusinuna ahaiba amai ama tanaraga awaba tariba asi koknaba honasi hainarami asumna makhoi amaiba ama tanaruri amaibana hairakpa polam cheiram singsu makhoina tharang tawduna thamlami amaiba laktuna sandya wairamgi matamda polam sing adu yakok macha amada haptuna lamhang adu tamna chatlami amaiba adu matomta lamhang adugi machi amada yangkok thabliba polam sing adu lauthaduna mafam aduda lairiba thawai adu sangtainanaba kanna honarami asumna maangna lai khuramba haubaga maikai khangda nuksit kanna silaklami nuksit adugi safu aduna maram oi ningang phomduna lai khuramnaba honariba amaiba adu tuge fawba tawrami amaiba aduna lai khuramba loirakpa matamdagi mahaki mamangda thamlamba pochak sing adu amata lairamdri polam sing adugi mahut ngasai karisu tahodaba laimai adu leisau yamna kakhatlami matau aduda amaiba adu leisau aduda munne yengduna lairami adumna mahakna yenglingai matam aduda laisau manung adudagi khut ama khangfau phawgolak ami adumna hek ikhang khangkhawdana tarakpa aduda amaiba adu khamprek khangduna laimaida git launa famthai amaiba adu makhubakda thuna lairon khara sonduna masada nanthai
ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯧ ꯑꯗꯨꯗꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯤꯡꯀꯠꯂꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯂꯧꯐꯝ ꯈꯪꯗꯈꯩ ꯏꯀꯥꯏ ꯀꯥꯏꯔꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯅ ꯐꯥꯎꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯀꯤꯟꯊꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯨꯟꯅ ꯀꯣꯏꯁꯤꯟꯈ꯭ꯔꯤ꯫ ꯃꯇꯧ ꯑꯗꯨꯗꯗꯤ ꯑꯃꯥꯏꯕ ꯑꯗꯨ ꯇꯧꯐꯝ ꯈꯪꯗꯕꯈꯩ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯃꯀꯣꯛ ꯑꯗꯨ ꯎꯔꯨ ꯂꯩꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯗꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯈꯔ ꯄꯨꯟꯁꯤꯟꯅꯈꯤꯗꯨꯅ ꯈꯨꯠ ꯑꯃ ꯑꯣꯏꯅ ꯑꯃꯨꯛ ꯁꯥꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯠ ꯑꯗꯨꯅ ꯍꯧꯒꯠꯄ ꯉꯝꯗꯕ ꯃꯈꯩ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯂꯝꯍꯥꯡ ꯑꯗꯨꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯤꯟꯗ ꯊꯝꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯥꯍꯦꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯏꯀꯠꯅꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨ ꯃꯀꯣꯛ ꯉꯥꯎꯕ ꯐꯔꯗꯨꯅ ꯃꯁꯥ ꯑꯗꯨ ꯐꯒꯠꯂꯛꯂꯕ ꯀꯥꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, "ꯅꯈꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒꯅꯨ꯫ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯇꯥꯏꯅꯕ ꯉꯝꯂꯔꯣꯏ꯫ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯤ꯫ ꯑꯗꯨꯗ ꯂꯃꯟ ꯈꯨꯝꯂꯕ ꯀꯥꯟꯗ ꯃꯇꯣꯝꯇ ꯍꯟꯖꯈ꯭ꯔꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯂꯝꯍꯥꯡ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯍꯩꯃꯥꯡ ꯃꯅꯥ ꯃꯇꯣꯟ ꯑꯃꯃꯝꯗꯤ ꯆꯥꯔꯒ ꯆꯠꯂꯨ, ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨ ꯃꯁꯥ ꯑꯌꯥꯝꯕ ꯍꯨꯕꯥꯠꯂꯕꯅꯤꯅ ꯁꯦꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯗꯨꯅ ꯊꯥꯕꯨꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯣꯖꯥ ꯃꯣꯗꯨꯆꯥꯟꯕꯨ ꯍꯥꯠꯈꯤꯕ ꯃꯈꯣꯏ 5 ꯑꯗꯨ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯅꯕꯒꯤꯗꯃꯛꯇ ꯈꯨꯜ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ 5ꯅ ꯈꯨꯜ ꯑꯗꯨꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ 5ꯅ ꯈꯨꯜ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤꯗꯤ ꯈꯨꯜ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯟꯅ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕ ꯑꯗꯨ ꯈꯔ ꯇꯝꯅꯕꯗꯤ ꯍꯧꯔꯤ꯫ ꯇꯁꯦꯡꯅ ꯃꯈꯣꯏ 5ꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯀꯤꯔꯤ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯍꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯈꯥꯕ ꯈꯨꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯕꯗꯒꯤ ꯆꯠꯂꯝꯃꯤ꯫ ꯑꯌꯨꯛꯇ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯍꯩꯃꯥꯡ ꯃꯅꯥ ꯆꯥꯁꯤꯟꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯑꯗꯨ ꯃꯍꯥꯛꯅ ꯍꯜꯂꯛꯂꯤꯕ ꯃꯇꯝ ꯑꯗꯨ ꯈꯔ ꯊꯦꯡꯗꯣꯛꯈꯤꯗꯨꯅ ꯂꯝꯍꯥꯡ ꯑꯗꯨ ꯌꯧꯕꯗꯗꯤ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯤ꯫ ꯂꯥꯟꯗꯕꯗꯤ ꯌꯥꯗ ꯃꯍꯥꯛ ꯀꯤꯅ ꯂꯝꯍꯥꯡ ꯑꯗꯨ ꯂꯥꯟꯗꯨꯅ ꯈꯨꯜ ꯑꯗꯨ ꯂꯥꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯟꯊꯣꯛꯄ ꯑꯗꯨꯗ ꯀꯔꯤꯁꯨ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯄꯤꯔꯛꯂꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯈꯥꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ 4 ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯝꯍꯥꯡ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯂꯥꯛꯂꯛꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦ ꯍꯥꯏꯅ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯄꯅ ꯈꯨꯝꯃꯤ, "ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯃꯛ ꯍꯥꯠꯈꯤꯕꯒꯤ ꯀꯤꯗꯨꯅ ꯇꯝꯅꯔꯛꯇꯕ ꯑꯣꯏꯔꯝꯅꯤ"꯫ ꯖꯤꯕꯣꯟꯅ ꯑꯃꯨꯛ, "ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯑꯩꯈꯣꯏ ꯍꯦꯛꯇ ꯆꯠꯂꯒ ꯊꯋꯥꯏꯗ ꯗꯞ ꯇꯧꯔꯨꯁꯦ, ꯑꯃꯨꯛ ꯍꯟꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯗ ꯀꯤꯍꯟꯗꯅꯕ" ꯃꯥꯅ꯫ ꯖꯤꯕꯣꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯌꯥꯏꯅꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯝꯗ ꯃꯈꯣꯏ 5 ꯑꯗꯨ ꯂꯝꯍꯥꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯎꯔꯝꯃꯤ ꯑꯁꯨꯝꯅ, "ꯍꯥꯏ ꯃꯣꯗꯨꯆꯥꯟ, ꯊꯣꯛꯂꯛꯎꯅꯦꯍꯦ, ꯋꯥꯔꯤ ꯁꯥꯟꯅꯁꯤ"꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯅꯥꯔꯣꯛꯂꯣꯝꯗ ꯁꯣꯔꯣꯛ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯈꯣꯏ 5 ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯛ ꯉꯥꯡꯕ ꯃꯃꯤꯠ 2ꯈꯛ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯝꯈꯤ꯫ ꯃꯃꯤꯠ 2ꯗꯨ ꯎꯕꯗ ꯃꯈꯣꯏ 5 ꯇꯁꯦꯡꯅ ꯀꯤꯔꯝꯃꯤ꯫ ꯍꯧꯅꯔꯨꯕ ꯂꯩꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯦꯟꯒꯦꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯣꯖꯥ ꯃꯣꯗꯨꯆꯥꯟꯒꯤ ꯃꯈꯣꯏꯅ ꯍꯥꯠꯂꯝꯕꯒꯤ ꯀꯥꯏꯔꯕ ꯁꯛꯇꯝ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯅꯕ ꯑꯃꯨꯛꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯣꯗꯨꯆꯥꯟꯒꯤ ꯃꯁꯥ ꯑꯗꯨꯗꯒꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯁꯛꯇꯝꯁꯤꯡ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯈꯣꯏ 5ꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯑꯣꯖꯥ ꯃꯣꯗꯨꯆꯥꯟ ꯍꯥꯠꯈꯤꯕ ꯃꯤꯍꯥꯠ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯏ 5ꯁꯨ ꯍꯥꯠꯈꯤ꯫ ꯊꯋꯥꯏ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯕꯗ ꯃꯈꯣꯏ 5ꯅ ꯑꯣꯖꯥ ꯃꯣꯗꯨꯆꯥꯟꯅ ꯁꯤꯈꯤꯕ ꯈꯨꯁꯤ ꯑꯗꯨꯃꯛ ꯇꯥꯗ ꯆꯞ ꯃꯥꯟꯅꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯨꯜ ꯃꯤꯌꯥꯝꯅ ꯃꯈꯣꯏ 5ꯅ ꯑꯣꯖꯥ ꯃꯣꯗꯨꯆꯥꯟꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯈꯤ꯫ ꯃꯌꯥꯝꯅꯁꯨ ꯃꯈꯣꯏ 5ꯕꯨ ꯆꯨꯝꯅ ꯉꯥꯡꯅꯈꯤꯗꯦ, ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯅꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ 5ꯅ ꯂꯩꯈꯤꯗ꯭ꯔꯕꯗꯒꯤ ꯇꯨꯡꯗ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯊꯤ ꯐꯣꯡꯂꯛꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯨꯜ ꯃꯤꯌꯥꯝꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯈ꯭ꯔꯤ꯫